Ahanboy na awang sekmay da chat pada lambi lamang na badagi Kangpokpi rom da chat na bahot na ramba miyoy ani pulis na rescue tawraga imong manunggi miyoy singda sinakre hairi thawdok kasigi matang da pulis tagi phangba paw magi matung ina pulis na rescue tawhorapa miyoy ani adudi kumbi kangzaibong mapadagi wahengbam Robin Kumar sahi yang kayhumdoy apok palay khidraba W Gulapi amadi kumbi makhalay kaidagi moirang tem pomhen bachahi kumapan apok pa moirang tem ibobini hairi Makoy ani na awang sekmay dalay basana tumako miyoy amadagi rice mill ama lay na bagidamag ngarang ayuk pung taret rom tabada kumbi dagi chatkibani makoy ani lambi lamang na badagi Kangpokpi rom da gari thawjilakpada welcome to Kangpokpi haina thaba board amo urakpadagi mafam aduda mathau tawduna leiramba police personnel singna mafam adu awang sekmayra haina hanki makoyna lakleba lambi adu onare haiba khangbadagi Konglay tuna mapamadudagi halak na buhot nagi adubo sekmay police kiti mamana makoy bu kamduna mapamadudagi pick up tawkibani makoy ani da police na wahong pahong jathabada awang sekmay hayaba lamasi makoy ani mamangda mukta chatkadri amadi ahan mo oina lakpani haina su phongdoraki haina police ke paus na makatari